Manipur Kanba Khongchat Lamdam asida khundariba meeoi lishing kayana khujing oiduna Cocomi gi Meetyeng Makhada ngasi thangmai bantau ground dagi horaga Khumal Lampak Stadium tamna chatkhre ngasi gi khongchat adu Manipur Kanba pamba furup kya gi meeoi singna haunaru batawduna saruk yaki thangmai ban gi thau ground dagi horaga Khumal Lampak main stadium tamna chatkhi tongan ba senfam da leiba meeoi mahiroi sing badi nupi na ha kya na saruk yaki khongchat asi loiba matung Khumal Lampak ta miyam gi oiba mifam musu pangthokhi mifam aduna Manipur Kanana ba warip khare sulauki warip singadugi manungda Manipur gi apun bagi saktam hiram amatada tugai biyaroi Manipur gi yalhomi muthana ba tawrakli ba sada center gi thausil khudak te lep kadabani kanglu furuf naiba thausil khudak te lep kadabani Manipur da NRC chatna han kadabani mapanda gi changlak ba illegal immigrants sing amadi chinku ki narco terrorists sing lamdam asidagi tan thokadabani chinku ki narco terrorists singa su tawna ba yaroi Illegal immigrants sing tanthokna ba Manipur da NRC khudakta chanaduna center amadi state lingak anina thabak lokhat kadabani lan loisindra ba phawba khulngak pa singdagi khulai lokhat ba amadi combing operation toba yaroi mayam gi mihut oina leiriba MLA minister singna mating leina Manipur kanana ba thongna fana chongthokadabani haiba yauri Myanmar underground bumi Manipur base of the game amalenga Manipur government not India government kari isu to ngoriyo makoina kari to Manipur adu national highways inda route tongna ni singa awa binna tawrina se masi kuda kanne kadamne adu ki madakta makoina apapa to mai paira tingmai singa sidista obi plantation tharga international market da paisa taro na tunga nomai apapa leiga mission tarajin आपसे वैसे खुद क्लियर कर देंगे है बा वापस अगनी कई को ले पक्का गनी मणिपुर नियम ना हाई बच्ची कुगिना को तेरो सिंगे मणिपुर ना मुझे पाए थे आई कोई ले करवा आई कोई जो वे तमो ये है दे नियम दे थम देगे इलीगल माइग्रेंट्स इन तथु में ना एनआरसी खुद दा सना हनबा सेंट्रल अमरी से लेगा कनी ना सबक कोई ना लोकेट के तो नहीं है बनी आई गुमा अथु ना तमदा सना हनगनी मधु इंडिया की पॉलिसी अमरी मकादा सबक थोरम खुनी मो पांचो पे आने लोकनी Indiana amadi China na haibudi makhoi control to ngamnai hot na matam da Manipur sida battlefield ohel ba se masi thomoi seng na Manipur gi yehomi ma oina yabang ngamoi tongan lup singbu sejin da kanda akhoi da proxy war ama chatai ba se masi India gi national security na aso mating ama panga bra haibagi singna ba sulai gari gi haiba kanda India gi national security da adum na militant sing na khut thara pa matam da asi na yaw gi matam da Indian national security na makhoi ritale chap chaba masi ba tawde masi na de makhoi gi ni ama ni siza ga su Manipur anti ori ba kalup sing do makhoi gi ni marup oi sakmin ri bra haiba do masi makhoi tawi ba thabuk sing asina adu mai lara akhoi da ito bo khang na bo pamni Manipur gi fa mai ko gi ke amana paung gi jaga sing da masi Manipur territorial integrity nga tabiya de ta phu bi da SDO SDC khamma ga si Manipur gi aso ba dai ta lo ga leidi aso ba istaga ta ya da Manipur gi sing na phudi makka akhoi Manipur mai to la sa sau ya ga la e nasi sau ya la ka do thingkang phudi mo tung da so dum sau ya ga ni Manipur mai pangan akhoi ila gi sakam ma se kanam da sugai ba loi akhoi gi apun ba collective ba responsibility se lewi na kan da ai ki bo khalon bo khabuk ni si hai ba do ai khamjage Cocomi sileba Manipur Kanba Khongchat sida koi khoi mi gi ba se gi achoba makel lamagal le koi volunteer mayam saru ya gai maram di kari gi na haiba kan da si Cocomi sileba Manipur Kanba Khongchat ai ba se asiki Manipur de le ba dupung khuding magna hai ba na yaw da ba da ba koi gi sai lishing ani hen na wari le ba idam da masik kanan da ba gi yamna achong ba du le ba khongchat mani maram se koi thoi mi gi makai gi so achong ba koi gi miyam magal na koi saru la janam gi ta ai laksabani adu masi Manipur khongchat sida haru jagiri ba Manipur gi mafam khudimak gi lengu pa club ki adu mala pai gi adu civil society organization gi sina moro pa khudimak adu ngasi gi Manipur Kanba Khongchat se ai phadana sin da ba ya da gi maro ba dai ta lo ga shinbiri ba akoi Cocomi gi maroi ba thawroi se mo khoi me gi makai gi nagal pa
Lamdam masih kita mau na dan melihat mau yang kita jaga. Lamdam masih tay dan bagi ko. Kalau ni bayar masih nak kita ada waktu sih macam lagi sih. Kalau itu aku dah kita nama thak lakan dah, amat tu lakan dah kita dah Manipur se kan dah angkat dah hadu waktu tu jaga. Bagi film masih ada. Aku macam ini sih saya mana lingkar amat tu ina punca laga mana na amat tu ina yang masih kami na baduga center madi sekarang sih na lawan batau orang saya. Buktiin sing hai tare achumaran phajana thidopiraga thamoi sina lebaki dama achum bawaya do putho haninge bako hawa ibala na se maitai amati phi hawa ibala sida akoi maitai khaktang da chumna chumna aran bata hale sarkar su india sarkar su khangna adum khangchina da bu sina da sa le ise tasina yam penja de je modi sarkar amati amisagi thongsil sida Cocomi na pi ba Yaning da bisda koi mayam sina Delhi ki parliament ta nasi chali ba khongchat sina kana ba thara turkadra Manipur da tandu lita dana song singani ya ulum de ki me ki tari um de ki nasi khatom bai sura bauba Manipur da lanjina leriba mi tani bu kunta laigide aduga mi kunta amana thiba khangdra laigide se tibau bu seida karigumba India government na karimata tabak lakhot direktabadagi sumba mayam se ekoina parliament ta thokbina ba ekoi ngasi gi khongchat asi ekoi khurai panana sagusabane